मिलिंग ताबिर पुनः पुताराम नौपसरी मरुब पाउदा मालेम गेतै मफमसिंगदा पांथोकनाबगुम मणिपुरदसु ngasi इंटरनेशनल नर्सेस डे की थौरम मफम कयादा पांथोकनाख्रे अमदि सु अमदि सरेंडर तौरबा मियोइसिंगदा ओपन लाइसेंस पीबगा चप मानरे सरकारने यंगसिनबा मथौ ताइ हाइदि पाउ संदनो पिजरी मालेम गेतै मफमसिंगदा पांथोकनाबगुम मणिपुरदसु ngasi इंटरनेशनल नर्सेस डे की थौरम मफम कयादा पांथोकनाख्रे रिम्स नर्सेस एसोसिएशन लंफेल पार्टनर सिंधुना ngasi रिम्स की मिनी ऑडिटोरियम दा थौरम असी पांथोकी थौरम मदुदा डायरेक्टर प्रोफेसर एस रीता देवी नर्सिंग सुपरिटेंडेंट टी.एच. सिंगलेनबी अमदी अतै मरुइबा मियोय कयासु सरुक याखी वांगांग की बसिंगना फोंदोकनखिबदा फ्लोरेंस नाइटिंगल की मरमदा वाफम कया फोंदोकनखी नर्स की सिनफमदा लैबा मियोय सिंगना अनाबसिंगबु मपुंग फाना सेवा तौबा चंगी हेल्थ केयर सर्विस फगतहनबा हाइबसी डॉक्टर अमदी नर्सिंग मपुंग फाना कोऑपरेशन पिनरबा मतुंगदा ngमगनी हाइखी डायरेक्टर रिताना मालेम पुंबदा पांथोकनरिबा नर्सिंग नुबित असी यूएस की ऑफिसर अमना इंग्लिशिंग मगा चमापन यांखै हुमदोइदा अहानबा ओइना प्रपोज तौखी मदुगी मतुंग चही खरा लैरगा मालेम सिनबा थुंगना पालन थौरम असी पांथोकपा हौरखी लेडी ऑफ द लैंड हाइना खंगनरिबा फ्लोरेंस नाइटिंगल ना तौरमबा थबक थौरम सिंग अमदी कथोकलंबा कया अदु निंगसिंगदुना नर्स की सिनफमदा लैरिबा मियोय सिंगदा थौना हाबली मसागी थीदना प्रजागी दमक कथोकिबा अदुबु निंगसिंगदुना ngasi फावबा इकाई खुमनरी हाइखी all the nurses to work with sincerity, dedication, punctuality and with a human touch to the human beings. इंटरनेशनल नर्सेस डे की थौरम असी नर्सेस एसोसिएशन जेनिम्स यूनिट न सिंधुना जेनिम्स ता पांथोकी थौरम अदुदा हेल्थ की प्रिंसिपल सेक्रेटरी ओइबता नतना जेनिम्स की डायरेक्टर की चार्ज सुपुरिबा डॉक्टर जे सुरेश बाबू जेनिम्स की सुपरिटेंडेंट डॉक्टर डब्ल्यू गोपी मोहन अमदी जेनिम्स की नर्सिंग सुपरिटेंडेंट पी लंधोनी ना मरु ओइबा मियोय सिंग ओइना सरुक याखी डॉक्टर जे सुरेश बाबूना जेनिम्स की अवातपा नर्सिंग मेरिट बेसिस ता लौरगनी नर्सिंग न लौरिबा थौदांगबु निंगथिना पांथोकसी हाइकी based on the marks which they got in the nursing examinations, not based on interview, not based on recommendation. So all those who are interested in getting should read well. Okay, so we are trying to settle issues one by one. It's not possible for us to settle in 2-3 days everything. We have already given the orders for conversion of the daily wage staff into contract. That includes some of the nurses also. And regarding the faculty, teaching faculty also, we are addressing the issue. I think maybe all these issues will be settled at the earliest. Chamber of Commerce Medical Care and Research Center Imphal na susinduna thauramasi center asigi meeting hall da pangthoki thauramduda Dr. L. Pradesi Family Welfare Services Manipur gi retired director Dr. L. Joy Kumar amadi center asigi administrative officer K.H. Lokendra su saruyaki Dr. Pradesi na nurse thaibasi hospital da laidibi adu khaktan nurse kaude imung lekai mafam atopa kaya da phibam chadraba miyoi singi seba tawribi adusu nurse amani masida jat bijat haiba wafam leite ngasigi palan thauram masi Florence Nightingale bu ningsingduna pangthokpani haiki formula oina de like the tamna de but akhoi na ngasi sakhole ba matam du bi matumina khusukulai mayam amusu khoi ki mateng bangna tholai but adu da ne ya de akoi thamwe ma yaw da ba ya without her akoi life masi kya successful lifetime da Thauramasi RDO lamsang na susinduna lamdengda laiba Institute asigi auditorium da su pangthoki Thauramduda Jennings Senior Residential Cardiologist Dr. Uthan Amadi RDO gi Joint Secretary P. Sumatina Thauram mapusing na sarugyaki Thauramga mari lainana nurse tamliba mahiroi singna utpa exhibition amasu miyam da yenghanki Chief guest na sarugyaki ba Dr. Uthan na Dr. Khaktana layeng bada mai pakwa ngamloi anaba magi punsi kanba amadi fahan bada nursing gi thodang chawi nursing na mathau tawba matamda sokna samna badagi lawna gan balaina singdagi ngakthokna ba cheksin na khotna ba changi haiki P. Sumatina nurse ki sinpham haibasi kathokpa thauna leiba hamadi mathau da pukning changba mathau tai Florence Nightingale na kathokpa ga loina na lawramba thodang ngasigi mirol na tamduna mai pakpa nurse ama oina ba hotna si haiki Thona le da sincerity le ba to le kuma mani la samati acha se kari no hai na mai to na
ꯑꯩꯈꯣꯏꯁꯨ ꯐꯔꯗꯔ ꯅꯥꯏꯟꯇꯤꯟꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯈꯪꯍꯟꯖꯅꯤꯡꯉꯤ Manipur ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯜ ꯍꯧꯂꯨꯞ ꯀꯌꯥꯗꯒꯤ Manipur ꯁꯔꯀꯥꯔꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯀꯦꯗꯔꯁꯤꯡ ꯑꯃꯗꯤ ꯁꯔꯀꯥꯔꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯕ ꯀꯦꯗꯔꯁꯤꯡꯗ ꯑꯣꯄꯟ ꯂꯥꯏꯁꯦꯟꯁ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯂꯣꯏꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯌꯥꯎꯔꯤꯕ ꯒ꯭ꯔꯥꯎꯟꯗ ꯔꯨꯜꯁꯤꯡ ꯉꯥꯛꯅ ꯆꯠꯇ꯭ꯔꯦ ꯃꯁꯤꯅ ꯃꯥꯏꯀꯩ ꯀꯌꯥꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯤ Manipur sarkarna hiram asigi matangda akanma miyeng sanghaudrabadi makhatana pamdaba thodok kaya thorakani haina ISTV News ki joint editor Jit Ningombaga Pongnafam Paute ki editor A Robindro Saramaga unaba amada phongdokli Sugi kano se akogi sign tongudringa da ground rules sama harana semdo agar thammi bane masida soidani yawang gadaw se designated game ta laiba khulai purga chataba extortion tawdaba mi kihandaba adagi akogi crime commit tawdaba haibna singba mayama yawang gadawni masigi subu ngana salagadi subu mayam samda tholoidaba sing ngaklakdaba designated game ta laigadaba mana moina no khulai purga chapsiyaro haibi ko khulai purga chapsiyaro haiba du loi thugairaga khulai pura tholaga moi tawraduri mi thawk mayam se ada masi iseng seng budi government na ground rules so sabzan chanan bangam da thokuni masi government ki maral ne ne masi sabsaba kono khongthang mo lo ri to makhatana sumja tharak maru ina koi jingi manung hanjin bajaga sing da tapak tapak da phone chalaga paisa khaiba party ki thabak to mayam ma koi open license pi bagi chap mana mom de le masi sabsaba athing mo thamo bodi fa ban khali tamo kai masi government na yam kanna akan mo khongthang ma lo khom thoi kano khoi wari sanari bani su dongnari bani haina Thadukba, Somdana, Mayam, Prazada, Mayam Pianba, I will machine the government the so Prazano Onzilo hanging a lady. I will not Matam the English the government must Toviaro anything but I'm a collect. Tha sigi tang tara mathoida Imphal East leba Maira Paibi Singi oiba apunba mifama mapang thokutuna Imphal East ki oiba apunba Maira Paibi Singi apunba luf nongpok lengak apunba nupi luf kauba ama semle hairi Loop asigi president oina yumlemba Mema Devi bu khalle hairi loinana nongthombam Radharani amadi Phanjawbam Bimala anibu secretary amadi finance secretary oina khalle hairi Manipur sarkar ki speaker oiriba TH Lokeswar ge escort singna Manipur police department da SI oiba Amitav Arambambu mahaki loina bi amadi masagi mamangda tamtina fuduna ikaiba pikhiba thodogasi matungda thoktanaba Manipur sarkar na chapchaba thabak lakhotpa mathau tai active service ta leiriba miyoi amabu karisu leitana khalaba matam asida misam prajadadi kari oigani haina Huyen Lan Pau Manipuri Pau Degi editor Hemanta Ningombana ISTV News da Fongdorakli victim oiba haitare soiba saya pagoge SI sina police officer sina city police station da complaint ama tawre hai complaint ama tawasi so far ai ngasi ai phokti moi FIR si lodi hena tai lodi na tar si karigino moi thabak sin bagira tasang bagidi police station da wakal ama lagadi wakatogi matungina FIR ma loba habase military ni tawsum topuni karigi logino speaker na kari harakadagi haina khalbagi mokhi wakal daga nijing mangjing na balaragadi madu lale nai hajage madu tobigano ain gi oiba police oisi speaker gi natagana chief minister gi natagana MLA minister sangi moi police oibigano logi makhar thabak tobiu law tabiro aduga masagi FIR lokopiraga mathau taina khalagadi musing faro Faradi Masanadum Punkumari Malokoptalia Ponte Madam Tabuk suspend of Tabni suspend of one Magi punishment over Suyarway. I'm going to talk to Subchana Taputo, the government so command to give Sigma Posida inquiry in a Hamuhaiba, the departmental inquiry in a Muhaiba, I think this might inquiry in a Matam Delega Kona, Yasana Kana Sui when Maru, the Kamasana Tatalaganda, Napi Ugaina, Hatamakong Pira, Hajab, the kind of Pimsi, to be the body. The speaker who command to give Sai the school in the money, Oxygrabni adu imido, the Aikin, the being at any guy in a Kalaga, Tabak to Homze, to be the Ganda, Masai Asumba, Matung the Togna of the Hatadi, I need to Sarakto, Sap Sana Panga, but the Tabak to Wada, Mumam, something Bambio.
May tang mangada palilda lailam thokpagi thauram pangtholiba miyamgi marakta nongmai kapchinduna miyama sihankiba aduga kharana sathiba mongda asogapan nangankiba thodok adubu laining thau ising chaiba harauba amasung themgat sagatpa thogal committee amadi ahanba ukal masa loisang umanglai thokpuluf anina nungaitaba phongdorakli loinana furupki chatnabida ikaiba piba sing terak piyu haina su makhatana dabi tawrakli mathau tawdaba angangwadi centers sing kakhalagani haina social welfare minister A K Mirabaina phongdokre wafam asing ngasi classic hotel da pangthokiba ICTS Manipur gi annual review meeting dam hangna phongdokibani meeting aduda social welfare gi joint secretary or Nabakishore amadi family welfare gi joint director Dr. Usakiran su saruyaki tongan ba district singdagi lakpa ICTS CTPO amadi supervisor kaya su thauramduda saruyaki Dr. Usakirana angang masafa hanba amadi mama masafa hanba haibasi kusamna na chatminagadabani hiram sida community level da laiba workers sing asa sing amadi mari leinaba miyoi singi thaudang chawi India da chahi khudingi chahi manga fawagi manung da laiba angang lak ama makhai siriba si jinjak fahalabadi kanbada mateng oigani haiki O Nabakishorna Manipur da angawadi center lising mapan chamnga henna lairiba asiga apunba misinga sangdamnabada miyoi chani kuntare thungnari adubu chingdi lamsingda CTPO singna chahi amada ani ahumlaktagi henna masagi office ta laktabasi laibak thibani haiki Minister A K Mirabaina Manipur da paikhatkadaba ICDS project humpugi manungda nifu humdoi khaktamak paikhatpa ngamli lemhauriba sing athuba matamda paikhatnabu honagani ICDS ki makhada chahi taruki makhada leiba angang singda pizagadaba jinjak matamga chunaba mongda sendoknaba khanaba leire mama ma oiba haibasi macha phangba khak natte macha singbu masa mau fana semnabu honagadabani Manipur da leiriba angawadi center sing mathong ningthina taromdaba yaurabadi monitor tawraga kakthakpagi thabak chatharagani haiki Angawadi waktu agoi center singse maruina function oribra oidabra haibase masi ai atuba matanda agoi leiriba thabak tawdaba aside sing action lobo hawragani ai hauji aduna maram waraga haraga leiriba CDPO mamongi makhada leiriba aside center singse fajana monitor tawbiu na koisu loinana ai na thengna ko matanda kudatta ai di MSPDCL Infal Electrical Division number 1 gi surveillance team na haukiba me anidagi hauraga chatharakpa drive team kha chatharakpa oina ngarang team asina golapati hata da tingnaba prepaid consumer khara check tawbada ain kaina mai thalamagi damak consumer mari faraba matungda Electricity Act 2003 gi matungina punna lupa lising humpuma thoi tani marfutara mapan fine thian gre haina division asigi deputy general manager gi cherola mana khangalakli Moreba pa amukhana Malim getai mafam singda pangthokna bagum Manipur da su ngasi International Nurses Day gi thauram mafam kaya da pangthokna kre amadi su amadi surrender taraba miyoi singda open license pibaga chap manare sarkarna yengsinba mathau tai hairi miding tabiro punampu amukhana khurumjari